Bangladesh machani haina faruba miyoy ama mayumda thindokibagi mahut miya marakta thajilam lay. Bangladesh machani haina lilong police na kumsing 2021 gi April amada faduna logi oiba thabak laukhatuna jail da thamluraba miyoy ama bail piraba matung lilong ukuda laiba Nurul Nabi kauba scrap worker amagi yumda thamjilam lay. Hiram asigi matangda Manipur Muslim Welfare Organization MMWO ge thomi singna thigatpada miyoy adu amuk halaktuna Lilong da lay haiba khangbadagi mafam adu da changsinbada miyoy adu fagat pangamkhibane. Farba miyoy adu ngahan numidang wairam pung 5 minute kunthra rom tabada logi oiba chapchaba thabak laukhanabagi damak Lilong police station da sinakhre ai re. Hiram asigi matangda MMWO ge wangangloi Abdullah Phundrai mayum nang ngahan paumi singda phongdokibada farba miyoy adugi maming MD Ramjan Ali chahi kunthra ga mari apokpa Janala Udin ne. Hairiba miyoy ase Bangladesh ke Sivaganj district ki manung chanba paijale matidagi ni haiba khangbang amlay miyoy aduna Manipur da laiba yabagi valid oiba che chang amata pairam khidai mahakpu logi matungin na farba matung maram da halan khibagi mahut karigidamak lilong da amukhan na thajilakliba asigumba thoksil asina lamdam asigi miyam da maring marangba amade amana amada thajanada ba ama pokhallaga nei mari laina ba authority na logi matungin na laukhatpam thokpa thabak laukhat piyo Atopa laibak lakpa miyoy ni khanglaba fawbada karigidamakta maram da halan khidribano hiram asigi matangda mari lena bo authority na yengsilhaninge miyoy adubo bail launa na bohona bada mateng pangkhiba miyoy sing adubo su MMWO na condemn tawi haire hiram asiga mari lena na JCILPSK court convener Khairuddin Shah na phongdokhibada Manipur da population commission ama Lingkhatuna mitop miyan chasing changlakpa yengsingani haina chief minister na phongdokhibadu taramna oe CM gi pautang matungin na Bangladesh macha amasu fagat khiba made mafam kaya da drive sathabagi pauksu tare adum oinamak asigumba thawong asi yamna kuina made mapung phana sathagadori bano haibasidi wahang ama oide MMWO ga loinana JCILPS na lamdam asida mobilization tawbagi thabak chathaduna lakle Manipur ge entry gate singda ILP pass piba matamda lupa chamakha lauraga hektamak thajilakpagi thawong asi chomdei miyoy aduna Manipur da changkhraba matung Manipur gi karamba mafamda laigani natraga kanagi yumda thungadori bano haibadu mayek sengna record tawgadaba nei madu oirabadi Manipur da changsinkraba matung miyoy lising taruklo mafam khangkhidre haina phongdokleba si laina thiba ngamganei ILP ek matungin na mitop sing thamjilamba miyoy singsu chairak phangningai oi Manipur da khundariba mitai pangal sing asige tongan ba masak laijay atopa mafamda khundariba Islam lining chatpa singge manadaba top Islam lining chatpa kanglup amane laiminari ba kanglup phurup singna amana amada thajaba thamnaduna apunbagi saktam ngaknaba hotnagadabani haikhe aroibada tabi diba pumnamak po thagatjare